ngasi numida wairam phongkiba tongan manipuri siphungsing amasum thokiba thaudo wathoksingdagi maruoibi ipausing miyamna thamjagi hanbada kangla paudigi lokusaraga manipurgi anaba governor na state asida hauju oiriba security gi phibamgi matangda review meeting pangthokre manipurgi anaba governor oina ngarang wasak laukraba ajay kumar balana mayai tangba lauraga state asida hauju oiriba security gi phibamgi matangda review meeting ama pangthokre meeting edu gi matangda rajbhavan gi secretariat gi thadorakpa paw amana hai Rajbhavan pangthokiba review meeting aduda Manipur Police ki DGP Rajiv Singha, Security Advisor Kuldeep Singha, IGAR South Major General Rup Singha Madi, CRPF, BSF amasum IGAR South ki makokthongbu official singna sarukyaki. Meeting aduda maru oina Manipur ki security amasum law and order ki phibam amadi border area da akhanaba miyeng thamlaga khanaki aduga iroinana Manipur da mausa gi tang du laitaba phibam hanjilangnabi gi thabak thoram sing coordination laina pangthoknabasu mifam aduda kupna khanaki haidi meeting aduda governor Ajay Kumar Balana Manipur ki security apparatus review tawkhibaga loinana state gi mafam sinma thungna lairiba security arrangement gi matangna su khana nainaki meeting aduda security ga mari lainaba tongan ba wafam sing khana khibaga loinana Manipur miyam gi safety amasum security gi thabak thoram sing ningthina pakhana ba governor Ajay Kumar Balana Manipur police ki DGP Rajiv Singha kanki loinana army amasum paramilitary force ki personnel singna Manipur gi law and order ningthina ngak senana ba madi state administration mapung phana mating pangnabasu governor na mari lainaba singda khangan khiana pausina makhatari Panmayabadi Ajay Kumar Bala Manipur gi taraga mapan suba governor oina ngarang wasak laukiba numiraduda Central Force thamba yaroi haiba dimana Kangpokpi district da Kuki miyam ni irang haroki irang asida district adugi SP Manos Prabhakar yauna security personnel madi khongjang loi khara aso apan nangkhiba laikhrabani amaramda thaudok thokpa madura ngase CAPF ki personnel sing sanction kiba laikhre amaramdana Lanjena duna lairiba miyoi singi yum lising taret sanaba ayaba pirakle minister Khemsan RD and PR minister yumnam Khemsan haikre sayani phajilaglaba Manipur irang asiga mari leidana Lanjena duna lairiba miyoi sing yum lising taret sanaba rural development gi makhara union minister of rural development na ayaba pirakle all secretariat leiba minister sig office chamber da pangthokpa pawmising unaba amada magna makhatana haibida ngarang union minister of rural development Sridhar Singha Sahunga video conferencing ki kuthang wari sanabada ayaba sipirakibani maki maikeri Haojik Lanjena duna lairiba simiyoi lising humpu hen bo oibana yum lising taret khaktana kona ba ngamloidamana yum lising taraga manga sabina bamadi yum ama sabada hana housing for scheme gi makhada lupa lak amaga lising kuntra pirambadu matam gi oina pochai tangkhalakoi gi matungina lupa lak manga oina pibina wa haisaki Union Minister amadi maki official team singna maki wapam atu yamna thawai hamna tabiki Maki wapam ministry gi maikeri gi thabak oina athubada pangthok pirakani haibigi thajabalai loinana mak masamaksu athuba matamda Delhi da satuna takshiluragani haikena su pausida makhatari amaramda irang sina lamdamasida ahongbasingi mami Google Earth ki satellite image da mayek sengatari Thakun suraba Manipur gi irang sina lamdamasida oihaliba ahongbasingi mami Google Earth ki satellite image da mayek sengatari The Wear ki report aman hai irang asina maram oiraga Chuchampur Kangpokpi Bisnupur amasum Imphal district da khwaidigi chauna sonki mamangda khul oina tarama mafam sing sahi asida uwa kya haujinduna laiba Google Earth ki image sound uba phangli photo sing asi sahi asigi angan masrukta capture tawkibani photo sing adu kumja English sing aniga kungo homdugi me uhumda lairamba saktam sing aduga haujik oiriba phibam aduga sauna khena puri photo sing adugi matungina B Painom Village Kangpokpi District S Kanan Village map tagi mutkiba ka pangka oire Chuchampur District ki khuka tampakta mitai singna khundaramba mafam sing khuntak lan siba thengnari amaromda Kangpokpi District ki Hankeng sing su umang wamangna yomsinduna lekhre Kangpokpi da leiba silent phai khulasu khuladugi search khaktamak lemhoraga khulasu gi yomsingdi maina tumna sakre Imphal Sekul Highway da leiba champhai khulgi tangkhai amasu amang ata thokhibagi mamitari report asigi matungina irang asil Chuchampur district ki khumujama maitai lekai da leiba maitai gi yum lising amaga sahum lom amang ata thokhi thengra lekai da su mitai singna leiramba yum ayamba amang ata thokre hari amarom dana employee singi mihut manga Imphal thadokre
All India State Government Employee Confederation AISGEC Manipur gi mihut manga Kolkata gi Bopes Gupta Bona pangtokadaba All India gi mifamna saruk yaruna bangasi Imphal thadokre mihut sing adu AISGEC Manipur gi President Maisnam Joy Kumar na lusinki loinana National Executive Member TS Anita amasum National Council Member RK Hemabati na singba delegate manga saruk yari mihut sing asina Manipur gi government employees sing amadi Oza community kayana thengnariba khudongsadaba kya gi maramda report thamlugani loinana regular employee post lawgi muhutta contractualization process athaduna ngahak ki anekpa migum ngahaki thakta awatpa ahoba kya leirakpa amadi mahai masing hairaba naha kyabu kanga thang onthokpirakliba human value leirakta si koknaba confederation civil service system muthat handanaba ningthina hengat hananaba dabi gi matangda Manipur delegation sawatkani loinana all pension scheme muthat payaroi NPS su OPS na mut singgadabne masum union government na pension system ama amu hawdorakli basi yabangamloi Manipur da NPS na ba amu horakpadigi employee amasum oza kyana wana pension satpa thengnari khangalugani haina AISGEC gi state secretary Dr. E Girani ne thadorakpa sirol amana hairi Amaromdana Kangpokpi gi SDO sing lengdana lainaba khankhre Kangpokpi district magistrate Mahesh Chaudhary na Kangpokpi district headquarter da pamdaba thaudok thokliba se yenglaga district asigi subdivision officer SDO sing Kangpokpi Samphai Saitu Samphajol Saikul amasum Lungtil gi SDO sing na masa masa gi jurisdiction sing da lengdana lainaba order thokre order asina hauji Kangpokpi amadi atai district sing gi mafamna kupna law and order gi phibam yengsinna basu order asida palli hari Amaromdana Aikoi gi Khunai lon khangminasi campaign pangthokre Kangla phana sinduna mamang sahi gi December 13 gi hauduna tha asigi tara phabu sathagadawa Aikoi gi Khunai lon khangminasi haiba campaign ga mari leina ngasi ningombam junior high school thorama pangthokre thorama the retired session judge Enoktunisori Kanglai Laisaphan gi president Sanamanga Ukal gi general secretary Mutum Maniton social worker Yumnam Bikramaitai Sangsang Sanari Saningkhombi Lai Committee gi President Soibam Yaibam Sum Nungthil gi Paukse Panam gi Executive Editor Namoizam Tomban Athuba Mithung Lensing oina saruyaki Thauramaduga Madi Lendana Kanglei Laisa Phan gi General Secretary Salam Yel Laiman Hai Oiragliba Pibam Masida Lamda Masigi Sanura Sing Punsilaga Kunai Sigi Sanalon Singba Kaya Mamutana Kangminabagi Panamda campaign Sathabanaki Amaromdana Aikoi Amohana Kuntak Lorisi have Hiramda Kananainava Thoram Pangtokre United People's Fronts Manipur UPF na Thabumam Subnasatharak Livasamaga Modraga Matusuba National Reconciliation Manki Saru Amoinangasi Ningol Yepa Thorang Loop Wangkem Samnaraga Wangkem Lampak Laisang Mamang Equa Amuhana Kuntak Lorisi have Kananainabaki Thoram Pangtokre Thoramadu Saru Yaki UCM gi President YK Diren Hai Saitare Kuntak Thokraba Matung Ipai Pusung Amuhana Awaki Makutagi Manipur Ning Tamalame Adobo Horak Liba Mirolsina Ipai Pusuna Glamba Iram Damasi Karama Pibam the Ngak Sialibagi have a wapam Ama Tolok Tabanati Manipur Oidiba Pibamasi no monomagi Pibam Soxilakli Aikogi Apun Bagi Saktam the Singnabaka Tolakli Masi Tiang Nabahivasi Eko Kudimaki Taudangni Masida Ikogi Lopam Topa Taudang Lahodravadi like Hataba Lamdam Hibadurkani Ngasi Toglibi Irang Sida Lamda Masiki Ima Ibel can Asobo Taudang Slowly Adubo Aikoin Iramdam Ngakpada Natana Masoi Tari Kias Punsinduna Yaknavasing Tangnamina Bamatauki Tauramada UPF Manipur President Nongtomam Rupasandra Wangkem GP Gihanigi Zilla Parisat Wangkem Lamton Ningol Yepa Taurang Luki President Case Pramodini Tawal Imagi Maisnam Banglan Bisu Sarugaki Amarumdana Oyok Singbo Kuki Singna Cybol Post Hina Tunjin Bayaroi Oyok Sing the Central Security Force Sing Taktonava Kuki Nupising Singata Hing Yarekhre Lady Toiba Kuki theorist na Kudum Sansindana Tuan Bunker Kya Sajindana Leramba Oyok Singbo Kuki Singna Cybol Post Hina Ontokliba Sigaroi Sana Sabi Santi Kongbal Sabunko Yang Pokpi Sabunko Kunawa Lonaba Mapam Singda Cybol Post Hype Amatalati Oyok Singbo Kuki Singna Lana Cybol Post Hina Maming Tunjilak Libasi Manipur Langana Tumina Lesson Pam Tokti Haina Sabunko Kuno Beles Development Committee Secretary Ningombam Toibana Fundorakli
Pausi asigi ngasi sabungko khunau Village Development Committee gi secretary ga wari sanaba matamna phongdorakhibadi hiram asigi matang ngasi thamnak pokpida khulmari gi khunja sing amadi lamlai kendra Village Volunteer Force BVF yauna press meet ama pangthoktuna pawmising da khankhre Imphal East District ki lamlai AC gi manungsana lairiba uyok sing asida handak thokliba lal asigi manungda Kuki theory sing sanctionduna laisilaga thangnana lairiba maitai khul singna nongmay amadi bomb kapsinduna landaraktuna pawmi yauna miyoi mari aso apananganki loinana miyoi kya masagi mayum thadoktuna lanjenanki thenglabasu thengna uyok sing asida lairiba Kuki theory sing Central Security Force amadi State Force yawba combined team na handak takthokibadagi hairiba mafam asi Central Security Force sing leiduna khunja sing ngaksen bagi thabak tawri adubu Kangpokpi district ki manungsana leiriba Kuki singi CSO singna Kuki Nupi khomduna gari na singbada haptuna puraklaga uyok singda leiriba Central Security Force sing takthoknawa khongjang changsilakhi basi aranma thawngni maduna Manipur lenga ki akan mamiyeng sangduna Kuki Nupi singna changsilakliba aranba khongjang asi handongnaba lokhat phom tokpa thabak lokhat piwaiki mana makhata na hai Haojik Kuki Nupising na uyok singa naknaba mafam singi saruk singa singtakta ihing yarekhre lairi masina pamdaba thawdok kaya tholakpa yabigi maram soidan oigani uyok singdagi Kuki theory sing Central Force sing amadi Manipur Police ki combined team na takthokibadagi Haojik makhatana Kuki theory sing na nongmay amadi bomb kapsilakpagi thabak tawsilakidre makhatana sanasabi khulda CDO ani Emmanuel English School CDO team mari amadi Yangpokpi da CDO team ani thambagi mathakta sabungko khunau lampaktasu State Force sing thamduna khunja sing ngaksenbagi thabak pekhali lengana pekhalakliba ngaksenbagi thaba sibo khunja sing apen mapui hana phongtokhi amaromdana Kotuna sangshiliba total shutdown gi khongjang makhatana sangtokre Kokijau kayana namna tab district sing da khongjang sogatuna khulaw kya lawkhre Committee on Tribal Unity Kotuna Saibol Bungpi area dagi Central Armed Police Force sing lakhokhinaba dabi tawduna National Highway number Imphal Dimapur lambi paring de satharagliba economic blockade ki mathakta Kangpokpi district satharagi total shutdown pungkun gi mari ga amuk sangdokre total shutdown asi khongjang hayeng ayuk pung ani phaw sathagani haina kotu gi sirolamana hairakli siroladuna makhata na hai ngarang miyam na sangsin ki ba khongjang da security force na kai hen ma thawng satharaki madura miyoi taraga mangaram aso apan yawki Kangpokpi district police ki SP na yanaki bu opam ngak na satre ngarang security force na satharaki ba thawng adu akan mamong yaningdi shoglaba sing adu ki manungda miyoi taraga mathoi layeng Haojik su makhata na sathari punamak sing adu yelaga kotu na makhata na pungkun ga mari total shutdown adu sangdokpane hari dabi phangdriba phawba khongjang makhatana sangsin kigani khongjang asida Sadar Hills leiriba civil society organization human right defenders amadi public singnasu amatu oina lemina sehrakli nakalamoram nangarang Kangpokpi de irang thokraba matung mafam madura Manipur lenga ki mekedi gi ahenba security force sing thajin kibaga loinana Haojik akan mamong nangak senbagi thabak sathabalo haukhreari Kotuna National Highway number 2 Imphal Dimapur lambi paring asida economic blockade sathabana maram moiraga Haojik lambi paring adugi Senapati amadi Sakmai police manakta gari kya ningtham thagi inglaba un marakta aying makhang duna gari sing driver sing panduna leidi ngasi su kotu gi lamjing makhara Kangpokpi district ki manungsana lambi paring asida leiba gamgi phaida Kuki Nupi nupa kya thuloktuna lambi thingbi khongjang sathabadana tana lambi asida lakpa gari sing check tawduna satoksinda athing pikhi Haojik su sangshiliba economic blockade ki khongjang asi handokpi wopam leitri Manipur lenga ki mekai degi su khongjang asi loisingduna gari sing athingwa mata leitana satoksin jahanmagi thabak lokhat leitri Manipur lenga ki thoksadaba thawang asibu praja section kya degi piandaba phongdok rakli amaromdana India bloc ki all political party na PM Modi bu Manipur satun irang luisin binaba taksin khrabus Haojik phawba tabidana leidi Malik Arjun Mamang sai English singaniga kunga mari gi December tarukta Manipur leiriba India bloc ta yauriba political party singna Prime Minister Narendra Modi da akhanaba wapam ahum thabak oina pangthongna bahijaki adubu Haojik phawba Prime Minister na tabidana leiri haina Indian National Congress ki lusingba Malik Arjun Kharge na phongdorakli wapam asi lusingba sigi social media ma oiriba X account thangalakhiba post amada phongdorakhibani post asina makhatana phongdoraklibadi Manipur thokliba irang asi numit chatrukni helakpaga loinana satellite image ki kuthangna media ra report tawbagi matungina status gi kuthang khungang kya amagi mathangda ama kokthokkhibagi mami seng ubu phangli
ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯖꯅꯋꯥꯔꯤꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯗ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯆꯠꯈꯤꯗꯅ ꯂꯩꯔꯤ꯫ ꯏꯅꯧ ꯅꯧꯕ ꯑꯣꯏꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯁꯄꯤꯒꯤ ꯑꯣꯐꯤꯁꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤꯖꯧꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯑꯦꯁꯄꯤ ꯃꯁꯥꯃꯛꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯕꯤꯖꯦꯄꯤꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯕꯣꯔꯗꯔ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯩ ꯆꯥꯛꯇꯨꯅ ꯊꯝꯕ ꯄꯥꯝꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 6ꯇ ꯏꯟꯗꯤꯌꯟ ꯕ꯭ꯂꯣꯛꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯃꯅꯤꯄꯨꯔꯗ ꯆꯠꯄꯤꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯈꯤꯕꯗꯨ ꯇꯥꯕꯤꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯆꯠꯇꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 10 ꯐꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯩꯗꯨꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯁꯥꯃꯛ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯝꯕ ꯀꯨꯀꯤꯁꯤꯡꯒꯤ ꯌꯨꯝꯁꯤꯡꯗ ꯃꯌꯨꯝ ꯃꯩꯀꯩ ꯃꯩꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡꯅ ꯂꯩꯍꯟꯕ ꯌꯥꯍꯟꯕꯤꯌꯨ UMO꯫ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯜ ꯌꯨꯝ ꯀꯩ ꯃꯩꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯍꯧꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯍꯧꯕ ꯀꯌꯥ, ꯂꯩꯉꯥꯛꯅ ꯄꯤꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌా ꯐꯪꯗꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯨꯅꯤꯚꯔꯁꯦꯜ ꯃꯗꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UMOꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀꯣꯏꯅ ꯆꯠꯄꯗ ꯊꯦꯡꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯍꯧꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯕꯤꯌꯨ, ꯃꯗꯨꯗ UMOꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯦꯜ ꯃꯗꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UMOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯔꯣꯖꯤꯅꯤ ꯂꯩꯃꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯌꯥꯏ ꯂꯩꯁꯪꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯣꯔꯣꯖꯤꯅꯤ ꯂꯩꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯄꯗ ꯅꯠꯇꯅ ꯀꯨꯀꯤꯖꯧꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯩꯇꯩ ꯈꯨꯜ ꯀꯌꯥ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯗ ꯅꯠꯇꯅ ꯌꯨꯝ ꯀꯌꯥ ꯇꯦꯝꯈꯥꯏꯗꯨꯅ ꯊꯝꯈꯤꯕ ꯑꯃꯗꯤ ꯃꯌꯨꯝ ꯃꯩꯀꯩ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯨꯡꯁꯤꯡꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯦꯟꯇꯛꯄ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤꯁꯤꯡꯅ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯊꯥꯗꯣꯛꯄ KNFN ꯌꯥꯎꯅ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫